Dear Manipur YouTube channel swing bir pemain pum nang puam kan taram nuksari han badam na maru iba update ama paunin kol de kilo kachage miyam ki damak tasin na ba thaw ama di gas purak pa gari driver ani ku kini sing na ba sing na mai kai ani de ki kapsilak pa nongmai na panduna siram godore ngasi yukim fal jiri lambi ke Tamenglong district ki Tausem sub division ki manungsan ba Tolen kuki village amadi kaimai ani gilo na mafam amada kulai matik sana paibe kuki sing oyani sing na ba sing na nongmai kapsilak pa gi thodok to miyam ki damak ta thaw amadi gas amadi atai porom sing purak pa gari ahum akai atai thoki baga loina na gari driver ani nongmai maruna panbada gi asok apan nangkhre hairi hiram asigi matang da pause asna phangbo paugi matung ina ngasi upung tararum tarakpa adwaida sakhang da kuki kulai paibe sing oigani sing na ba sing na makai ani degi akan ngong da nongmai kapsin dona lamdari ki bagi thodok adu thoki bani hairi thodok adu driver ani asok apan nangbaga loina na gas bullet gari ama oil tanker mari ama truck ama ga akai atai thoki akai atoi nangkraba gari sing adu di LPG bullet registration number MN06 driver maming A tamphai ma petrol oil tanker registration number MN060 driver maming Y Bhenchandra Ghosh diesel oil tanker registration number SN03 di driver maming Tanga Prasad Kharo diesel tanker registration number MN05 driver maming CS Loken amadi diesel oil tanker registration number AS01NC hairiba gari sing asini hairi thodok adu da gari driver Ramesh amadi Tularam di makhung da nongmai na pankhibani hairi gari sing adu gi mafam ayam bada nongmai maru na panduna oil tanker aduga tengda panba nongmai maru sing aduna maru oiraga thau sing pathoki amadi gas bullet adu da su nongmai maru na panduna gas leak oiki adu bulaibuk phapadi gi hojik phawbagi oina di maihaulang phokthokpagi paudi leitri aduga atopa gari amada tayar sing nongmai maru na panduna puncture oiki aduga atopa gari sing akai atoi thokre hairi thodok tokpham da kapthokraba nongmai tokning kaya amasu phangba ngamkhre soklaba makoi ani gi manung da driver amagi oi thangba khongning da nongmai maruna panduna khudong thingai oiba mawong da asoka pannangki thodok adu thokle haibagi paw hek phangba ga manak nak padalaiba police sing thodok tokpham da sangsilakton thijin humjin bagi thawuk chatakre loina na asok pasing khudak ki oiba laying satana bagi damakta jiri de leib hospital da bugatre haina su paw asna makhatari aduga mathang ki update asna paw jil de ki lekhachage and I sting hek leitana ayat apan pirak liba sigi daita kudemak central government na pugada bani fox ngasi yuk jiribam de gi faltam na escort ka loina na tholokpa thau hanna hapa tanker sing amadi LPG propo tongan pa truck sing the national highway 37 ki Tamenglong district ki Tausem sub division ki manungsan bai kai mai tolen kuki village jor ko matam da kuki kulai pai ni sing na pamiyo sing na meki ani de ge tamna nongmai round kya kapsilak pada driver ahum nongmai na panduna sokhan gi pa amadi truck ahum amanga ta thokan ki bagi thodok adu Federation of Civil Society Organization Fox Manipur na kan mong da condemn tawi loina thodok asigi afa tagi thodang kudimak central government na pugada bani haina Fox ki secretary information and public relation na thador pa seron amana phongdorakli serol sida Manipuri miyam gi laifamni lifeline ni haina Imphal Dimapur amadi Imphal jiribam hairiba national highway ani sidi tengkhang kayarakta yet apan pit na lakpa singarang gi wafama matanate ahing nongthin nongju nungsa khaidana Manipur gi miyam na nongda tangai padana sangbu poram sing leptana puslakli ba driver sing pha ba hat patupa amadi gari sing da kaya toy thokan bagi tawdok kaya tatana thokli adubu ngasi fawba India lang na national highway da ed apan piriba mihat mi punsa thirba mi sing asigi mathakta lo oiba action amata lokhatna yengduna leiba hebse yamna leibak tibani hairi serol sida national highway gi authority ama oiba central government na India citizen amagi right to life ta sing laba fawba tumini yengduna leiba asigi hanto karino India ge top state amada thokpa thodok oiram labadi tumini leiram lo India lenga amasung central government na mara leiba mi sing athobu matam da phaduna ain gu oiba sabsaba serak pigedabani haina so serol asida phongdorakli